वीडियो सिबु मियेंग ताबिरिबु खुदिमकपो इकाई खोमनजबु चरी डायमंड टॉक्स की असिगुमलबा खोंथांग अमदा खोंजोम लाइबुंगदा लेबा थोकचोम मेंजोरगी मचानुपी थोकचोम मेमा मियामगी मतेंगदगी जेनिम्सता नुमित तरानी लायेंगदुना लेरबा मतुंगदा ngasi mahakki ponofam lamdam khongjomda amuk lakle video asi yamna toino uchabagi maramdi mateng pangbirak khudimakpu yamda khanghanana bagi da makhona jaban masin natana topa maram amata leijade mateng pangbiri bu khudimakki lamandi imung masina mapo wasigi singba ngamgadaba leite asugumna tola taraba singda mateng pangbiba sing adubu makhoigi mapam de kai khona jaboina diamond talks ki program asigi matengna miyamda khanghanjaba uhanjaba kaptan miyamna topa wakhalona mada pubidena basuno lukchari jenims to puriba doctor sing amadi mari leina basing maruina dhana manjurian group nungsijaraba chinnaw singna yamna chawna mateng pangbir imung asigidama honaba yaba honabir video nambang ngamja hodaba photo kapa nang hodaba kaya suyawe namja hoba leijawba khara si program asigi khuthangda miyamda uhanjaban with gastritis akhaogi manungda inflammation tawba hai tare aduga my intellectual impairment je phal leire almost 100% uena dakan leina hai ko adu magi se hojik hai se magi evaluation tawba tamna magi impedance odometry tawba taw khoinam tawba tamda right ear se sidi taba ya bi chances le aduna further treatment tawna wi tamna bera aina kanom khak leiba ko gi stress ko gi brain emission test amala khale adu mathangi 14 days matungda advice tawi adu review taw buji jo after 14 days medicinal pd law hai ko monday amada ataga atuga neurosurgery opd salu hai ida ka prescribe taw risi de ma hana tim sar magi epileptic oi pose yang sing ko koli myam se phana bon magi test am almost normal oi se magi brain gi mri report matungna ma popada ngam gi ro ne soki bune na conclusion tai aduna sai communications what is magi link up failure khar lay adu lay se sagi dum sokhrab ni ya ro dubu na je right year sida hope ka thamaga caring ekum hapa ya chances okay koi ta adu gi adu bok koi to gi hoi sim mangai re nimita ni gi ordeal je hoi thank you masadi yang kangkut le police ko na police ala tu bi lahoge to tu bi hobra 이게 뭐来就是看炸的很低的，hoi pari pari 啊，这里吧，这里开不可要了嘛的，这夫妇的 joy 这他妈，我耶我的妈。应该吧，还带。bolero Nangis kan pusing jangu, naik kan pusing jangu, nagen po. Sisa. Aku ki yang pin le ram yo. oh Kan dikai dah. phamo dam udah ta kakak pieta Kumpa. Yung jangu Kung mga? Ayo. Saya yung po, may mga.
ꯈꯣꯡꯖꯣꯝ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯏꯕꯣꯍꯜ ꯍꯥꯏꯕ ꯀꯩꯅꯣ ꯃꯣꯏꯗ ꯂꯩꯔꯒꯅꯦ ꯑꯩ ꯌꯥꯝ ꯀꯣꯏꯑꯦꯕ ꯈꯣꯡꯖꯣꯝꯁꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯥꯔ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯌꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯂꯩꯃꯜ ꯆꯦꯜꯂꯦꯟꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩꯅꯣꯁꯦ ꯃꯁꯤꯅ ꯄꯥꯎ ꯄꯤꯕꯤꯔꯛꯄꯗꯒꯤꯅꯦ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯗꯅ ꯈꯣꯠꯇꯅ ꯄꯤꯕ ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅꯅꯦ ꯅꯪ ꯂꯥꯛꯆꯕꯅꯦ ꯑꯣꯖꯥ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯅꯥ ꯆꯥꯎꯕ ꯀꯧꯖꯩ ꯑꯗ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯍꯥꯟꯕ ꯃꯥꯒꯤ ꯃꯄꯣꯛ ꯆꯍꯤ ꯀꯨꯃꯣꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃ ꯐꯥꯔꯛꯄ ꯁꯤꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯐꯦꯠ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯆꯕ ꯌꯥꯝ ꯐꯖꯩ ꯑꯣꯖꯥꯒꯤ ꯂꯝꯗꯨ ꯀꯔꯤꯕ ꯑꯩ ꯎꯆꯣꯜꯗꯒꯤꯅꯤ ꯆꯣꯜꯗꯒꯤ ꯌꯥꯝ ꯐꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯕꯥꯔꯗꯦꯗ ꯑꯇꯣꯞꯄ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯣꯔꯐꯥꯟꯒꯨꯝꯕ ꯑꯗꯒꯤ ꯁꯨꯝ ꯃꯌꯥꯝ ꯂꯩꯖꯗꯕꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯀꯩꯅꯣ ꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯩ ꯆꯨꯕꯤꯔꯝꯕꯗꯣ ꯃꯥꯅꯤ, ꯃꯣꯏꯅ ꯃꯥꯅꯤ. ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯖꯁꯅꯨ ꯈꯟꯕ ꯃꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯤꯅ ꯈꯤꯇꯪ ꯍꯧꯗꯣꯛꯄ ꯑꯃ ꯅꯥꯏꯔꯒꯗꯤ ꯑꯗꯒꯤ ꯁꯤ ꯐꯗ꯭ꯔꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗꯕꯨꯗꯤ ꯃꯣꯏ ꯂꯩꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏꯒꯤ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯑꯒ ꯆꯥꯎꯔꯛ ꯁꯪꯉꯛꯑ ꯃꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯑꯃꯗ ꯑꯃꯨꯛ ꯆꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯕꯥꯔꯗꯦꯒꯨꯝꯕ ꯇꯧꯔꯤꯁꯦ ꯇꯣꯉꯥꯟꯅ ꯌꯨꯝꯗ ꯁꯤꯜꯂꯝꯕꯗꯒꯤ ꯄꯤꯛꯅꯤꯛ ꯏꯁꯄꯣꯠ ꯃꯐꯝ ꯑꯃ ꯍꯣꯡꯉꯛꯄ ꯑꯗꯒꯤ ꯃꯐꯝ ꯄꯥꯔꯇꯤ ꯆꯥꯎꯈꯠꯂꯛꯀꯅꯤ. ꯄꯥꯔꯇꯤ ꯆꯥꯎꯈꯠꯂꯛꯄ ꯑꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯨꯝ ꯁꯪꯒꯁꯤ ꯐꯕ ꯌꯥꯏ ꯐꯠꯇꯕ ꯌꯥꯏ ꯃꯌꯥꯝ ꯅꯤꯁꯥ ꯌꯨ ꯀꯩꯀꯩ ꯃꯊꯪ ꯃꯊꯪ ꯁꯝꯂꯛꯄꯒꯤ ꯃꯁꯤ ꯈꯤꯇꯪ ꯀꯩ ꯇꯧꯍꯟꯅꯤꯡꯗꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯌꯥꯝ ꯆꯠꯅꯕ ꯄꯣꯠꯁꯨ ꯅꯠꯇꯦꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯐꯕꯈꯩꯗꯤ ꯁꯨꯝ ꯇꯝꯕ ꯌꯥꯕ ꯑꯗꯒꯤ ꯌꯥꯏ ꯃꯄꯣꯛ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯗ ꯑꯉꯝꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏ ꯃꯥꯅꯦ, ꯈꯨꯔꯨꯝꯕꯔꯦ ꯃꯥꯅꯦ. ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄ ꯑꯩꯈꯣꯏ ꯂꯥꯏꯗ ꯑꯉꯥꯡꯁꯤꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯑꯃ ꯃꯥꯅꯦ, ꯃꯥꯅꯦ. ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯔꯨꯔꯦ ꯁꯤ ꯂꯣꯏꯔꯒ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯁꯤ ꯑꯣꯏꯅ ꯇꯧꯕꯅꯦ ꯁꯤ ꯃꯦꯗꯥꯝꯒꯤ ꯃꯤꯡꯗꯣ ꯀꯔꯤꯕ ꯗꯤꯄꯥ ꯀꯧꯏ ꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣ ꯃꯥꯁꯨ ꯌꯥꯝ ꯏꯟꯚꯣꯜꯚꯃꯦꯟ ꯑꯣꯏ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔꯁꯤꯗ ꯑꯣꯜꯃꯣꯁ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯇꯣꯞꯄꯁꯨ ꯌꯥꯝ ꯑꯣꯀꯦ. ꯑꯩꯈꯣꯏ ꯂꯩꯕꯗꯤ ꯑꯝꯇ ꯅꯠꯇꯦ ꯑꯗꯨ ꯑꯉꯝ ꯇꯧꯔꯒ ꯀꯩꯒꯤꯅꯣ ꯁꯨꯝ ꯃꯇꯦꯡ ꯂꯩꯔꯤꯕ ꯈꯔꯗ ꯁꯨꯝ ꯌꯦꯟꯅ ꯆꯥꯃꯤꯟꯅꯕ ꯃꯥꯅꯤ ꯃꯥꯅꯤ ꯌꯥꯝ ꯐꯖꯩ ꯋꯥꯈꯜꯂꯣꯟꯗꯣ ꯉꯥꯏꯈꯣ ꯃꯤꯡꯗꯨ ꯀꯔꯤꯕ ꯕꯣꯁꯀꯣ ꯀꯩ ꯂꯝꯅꯦꯕ ꯈꯨꯔꯥꯏꯗꯒꯤ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯖꯦꯂꯤꯁꯟ ꯈꯨꯅꯧꯗꯒꯤ ꯌꯣꯔꯕꯨꯡꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯖꯩ ꯋꯤꯜ ꯑꯣꯐ ꯆꯦꯟꯖꯅ ꯑꯗꯣ ꯁꯤꯗ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅ ꯑꯩꯁꯨ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯌꯥꯎꯕ ꯉꯝꯖꯍꯧꯗꯕ ꯑꯗꯨꯗ ꯑꯩꯅ ꯇꯥꯃꯣꯗ ꯁꯨꯃꯥꯏꯅ ꯆꯠꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯗꯒꯤ ꯇꯥꯃꯣꯒꯤ ꯏꯆꯥꯒꯤ ꯕꯥꯔꯗꯦꯒ ꯃꯔꯤꯅꯦꯅ ꯍꯥꯏꯇꯥꯔꯦ ꯃꯄꯨꯛꯅꯤꯡꯒ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯆꯠꯄꯗꯣ ꯑꯩꯁꯨ ꯄꯥꯝꯕꯗꯒꯤ ꯇꯥꯃꯣꯗ ꯍꯥꯏꯔꯒ ꯇꯥꯃꯣ ꯏꯕꯥꯅꯤ ꯇꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯆꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯝꯐꯥꯜꯒꯤ ꯀꯩꯅꯣ ꯆꯠꯂꯦ ꯁꯤꯗ ꯋꯥꯔꯗ ꯃꯦꯝꯕꯔꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯁꯨꯝ ꯆꯪꯕꯤꯔꯣꯅ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯃꯥꯃꯥ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯥꯗꯤ ꯏꯆꯥꯅꯨꯄꯥꯗꯨ ꯂꯩꯔꯝꯃꯤ ꯈꯔ ꯆꯣꯛꯀꯟ ꯈꯪꯉꯤ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯗꯣꯛꯇꯔꯗ ꯆꯠꯄꯩ ꯆꯠꯂꯨꯔꯕꯣ ꯑꯁꯨꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯀꯌꯥꯗ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯨ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯀꯌꯥꯗꯁꯨ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕꯁꯤꯡꯗ ꯑꯃꯒꯤ ꯃꯇꯦꯡ ꯉꯥꯏꯗꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯈꯛꯇꯗ ꯄꯨꯊꯣꯛꯆꯕꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯨꯡꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯋꯥꯕ ꯀꯌꯥꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝꯅ ꯄꯤꯕꯤꯔꯝꯕ ꯃꯇꯦꯡ ꯑꯗꯨꯅ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯟꯗꯅ ꯏꯃꯨꯡ ꯑꯁꯤꯅ ꯂꯩꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ